ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯄꯥꯟꯕꯁꯨ ꯑꯣꯏꯔꯦꯀꯣ ꯅꯣꯡꯃ ꯄꯥꯟꯕꯁꯦ ꯄꯣꯠꯁꯦ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯇꯣꯔꯤꯁꯦ ꯑꯗꯣ ꯁꯤꯗ 9 daysꯀꯤꯀꯣ 9 daysꯀꯤ ꯔꯤꯆꯨꯋꯦꯜ ꯑꯃꯈꯛꯇꯪ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯔꯥ ꯍꯧꯒꯠꯂꯛꯄꯁꯦ ꯐꯩꯗꯅꯀꯣ ꯍꯥꯏꯗꯤ ꯃꯦꯔꯥ ꯍꯧꯒꯠꯂꯛꯄ ꯐꯕꯁꯦ ꯍꯥꯏꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯃ ꯃꯃꯥꯡ ꯆꯍꯤꯁꯨ ꯑꯗꯨꯝ ꯇꯧꯕꯅꯤꯀꯣ ꯃꯃꯥꯡ ꯆꯍꯤ ꯇꯧꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯇꯧꯔ ꯂꯥꯛꯄꯉꯩꯁꯨ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯐꯥꯎꯕ ꯊꯝꯕꯤꯒꯗꯕꯅꯦꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯩꯔꯨꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯁꯤꯗ ꯈꯨꯖꯥꯏ ꯑꯃ ꯀꯩ ꯑꯃ ꯑꯩꯅ ꯊꯝꯃꯤꯁꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯆꯍꯤ ꯑꯃ ꯃꯊꯪꯒꯤ ꯆꯍꯤ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯊꯝꯃꯒ ꯃꯊꯪ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯁꯤꯟꯗꯣꯛꯄꯤꯕꯁꯤꯗꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯕꯨꯗꯤ ꯍꯥꯏꯗꯤ ꯅꯕꯔꯥꯇ꯭ꯔꯤꯅ ꯍꯥꯏꯔꯀꯣ ꯅꯕꯔꯥꯇ꯭ꯔꯤ ꯅꯕ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ 9ꯁꯨ ꯏꯟꯗꯤꯀꯦꯠ ꯇꯧꯋꯦ ꯑꯗꯨꯒ ꯅ꯭ꯌꯨ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯅꯧꯕꯁꯨ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯦꯀꯣ ꯑꯗꯣ ꯁꯤ ꯀꯥꯟꯁꯤꯗꯀꯣ ꯀꯩꯅꯣꯝꯃ ꯍꯧꯕ ꯐꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯑꯅꯧꯕ ꯍꯧꯕ ꯑꯣꯏꯔꯣ ꯕꯤꯖꯅꯦꯁ ꯑꯅꯧꯕ ꯍꯧꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯂꯩꯁꯟꯕ ꯈꯣꯠꯆꯟꯕꯀꯣ ꯃꯇꯝꯁꯦ ꯌꯥꯝ ꯐꯩꯀꯣ ꯑꯗꯨꯒ ꯁꯤꯗ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ 9 ꯀꯣ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯃꯥꯄꯟꯅꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯁꯦꯀꯣ ꯅꯨꯃꯤꯠ ꯃꯥꯄꯟꯅꯤꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦꯀꯣ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯐꯔꯁ 3 days ꯀꯣ ꯍꯥꯏꯗꯤ 3 daysꯁꯤꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯥꯏꯔꯁꯤꯅꯀꯣ ꯍꯥꯏꯗꯤ ꯗꯨꯔꯒꯥꯗ ꯗꯦꯗꯤꯀꯦꯠ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯅꯦꯛꯁ 3 daysꯁꯤꯅ ꯂꯛꯁꯃꯤ ꯑꯗꯨꯒ ꯅꯦꯛꯁ 3 daysꯁꯤꯅ ꯁꯔꯁꯋꯇꯤꯀꯣ ꯑꯗꯨ ꯂꯣꯏꯅꯃꯛ ꯑꯣꯏꯔꯦꯅꯀꯣ ꯍꯥꯏꯗꯤ ꯄꯥꯡꯒꯟ ꯊꯧꯅꯥ ꯏꯍꯩ ꯂꯟ ꯀꯔꯤ ꯀꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯂꯩꯅꯀꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯨꯕꯤ ꯀꯩꯀꯥ ꯑꯩꯅ ꯆꯪꯒꯗꯕ ꯄꯣꯠꯇꯣ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠꯇꯪ ꯁꯦꯌꯔ ꯇꯧꯔꯒ ꯄꯨꯖꯥ ꯑꯣꯏꯅꯗꯤ ꯇꯧꯔꯔꯣꯏꯀꯣ ꯑꯩꯅ ꯄꯣꯠ ꯈꯛꯇꯪ ꯂꯩꯔ ꯊꯝꯃꯦ ꯑꯩꯁꯨ ꯍꯌꯦꯡ ꯇꯧꯒꯗꯕꯅꯤ ꯍꯧꯖꯤꯛ ꯇꯧꯊꯣꯛꯑꯒꯗꯤ ꯄꯣꯠꯇꯣ ꯑꯅꯤꯔꯛ ꯂꯣꯏ ꯍꯟꯅꯔꯅꯤꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯐꯔꯁ ꯑꯍꯥꯟꯕ ꯇꯧꯒꯗꯕꯁꯦ ꯀꯩꯅꯣ ꯐꯤ ꯑꯉꯥꯡꯕꯒꯨꯝꯕ ꯃꯤꯇꯔ ꯑꯃꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯕꯤꯌꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯐꯤ ꯑꯉꯥꯡꯕꯁꯦ ꯃꯈꯥꯗ ꯊꯥꯅꯤꯅꯀꯣ ꯑꯩꯒꯤ ꯂꯥꯏꯐꯝ ꯖꯒꯥꯗꯨꯗꯅ ꯍꯥꯏꯔꯁꯦꯕ ꯁꯤꯗꯀꯣ ꯑꯗꯨꯒ ꯅꯍꯥꯟꯒꯩ ꯑꯩꯈꯣꯏꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯀꯩꯅꯣꯝꯃ ꯂꯥꯠꯆꯕ ꯈꯣꯠꯆꯕ ꯑꯗꯨꯝ ꯇꯧꯋꯤꯅ ꯗꯣꯟꯒ ꯇꯧꯔꯒ ꯑꯉꯥꯡꯉꯩꯗ ꯑꯩꯈꯣꯏꯅ ꯑꯗꯣ ꯍꯥꯏꯗꯤ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯤ ꯈ꯭ꯋꯥꯏ ꯐꯔꯁꯇ ꯁꯤꯁꯤꯃ ꯊꯥꯅꯤꯀꯣ ꯑꯗꯨꯒ ꯈꯨꯖꯥꯏ ꯑꯃ ꯂꯧꯕꯤꯔꯅꯤꯀꯣ ꯍꯥꯏꯗꯤ ꯈꯨꯖꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯪꯁꯦꯀꯣ ꯍꯥꯏꯗꯤ ꯂꯪ ꯑꯉꯥꯡꯕꯒꯨꯝꯕ ꯁꯨꯃꯥꯏꯅ ꯊꯣꯛꯏꯅꯀꯣ ꯂꯪꯁꯦ ꯀꯤꯕꯤꯌꯨ ꯃꯥꯄꯜꯂꯛ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯃꯉꯛꯁꯝꯁꯤꯗ ꯃꯥꯄꯜꯂꯛ ꯀꯤꯕꯤꯌꯨꯀꯣ ꯁꯤꯒꯤ ꯂꯪꯁꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯪ ꯀꯤꯕꯤꯔꯒ ꯍꯥꯏꯗꯤ ꯀꯤꯕꯤꯌꯣ ꯀꯤꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯊꯣꯛꯀꯤꯅ ꯍꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝꯕꯩ ꯃꯑꯣꯡꯗ ꯀꯤꯕꯤꯔꯦꯅꯀꯣ ꯀꯤꯁꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯈꯨꯖꯥꯏꯒꯤ ꯉꯛꯁꯝꯁꯤꯗꯀꯣ ꯈꯨꯖꯥꯏꯁꯤꯒꯤ ꯉꯛꯁꯝꯁꯤꯗꯀꯣ ꯂꯦꯡꯉꯣꯏꯗꯕꯅꯤ ꯁꯤ ꯈꯨꯖꯥꯏꯁꯦ ꯂꯧꯊꯣꯛꯄ ꯌꯥꯗꯦꯀꯣ ꯆꯍꯤ ꯑꯃ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯑꯃ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯔꯣꯏꯗꯕ ꯄꯣꯠ ꯑꯃ ꯀꯩ ꯑꯃ ꯑꯗꯨꯃꯥꯏꯅ ꯌꯨꯁ ꯇꯧꯕꯤꯌꯨꯀꯣ ꯁꯤ ꯂꯩꯁꯦꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁ꯭ꯋꯥꯁꯇꯤꯛꯀꯤ ꯁꯤꯝꯕꯜ ꯀꯣ ꯁ꯭ꯋꯥꯁꯇꯤꯛꯀꯤ ꯁꯤꯝꯕꯜꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯟꯗꯨꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃ ꯂꯧꯕꯤꯔꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤꯟꯗꯨꯔꯁꯤꯅ ꯀꯃꯥꯏꯅ ꯇꯧꯋꯦ ꯁ꯭ꯋꯥꯁꯇꯤꯛ ꯌꯦꯛꯄ ꯍꯩꯗꯅꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯁ꯭ꯋꯥꯁꯇꯤꯛ ꯌꯦꯛꯄꯁꯦ ꯑꯗꯨꯝ ꯂꯥꯏꯒꯤ ꯄꯤꯛꯆꯔꯁ ꯑꯃ ꯍꯦꯛꯇꯗ ꯌꯦꯡꯉꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯒꯨꯒꯜꯗ ꯀꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯁ꯭ꯋꯥꯁꯇꯤꯛꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯒꯤ ꯈꯨꯖꯥꯏꯁꯤꯗ ꯌꯦꯛꯇꯣꯏꯅꯦꯕ ꯁ꯭ꯋꯥꯁꯇꯤꯛꯁꯦꯀꯣ ꯍꯥꯏꯗꯤ ꯔꯦꯗ ꯀꯂꯔꯒꯤ ꯁꯤꯟꯗꯨꯔꯁꯤꯅ ꯍꯥꯏꯗꯤ ꯁ꯭ꯋꯥꯁꯇꯤꯛꯇꯣ ꯌꯦꯛꯄꯤꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯧꯒꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯐꯤꯁꯦꯀꯣ ꯐꯤ ꯃꯆꯦꯠ ꯑꯅꯤꯗꯤ ꯑꯣꯏꯔꯅꯤꯀꯣ ꯑꯩꯅ ꯂꯧꯔꯤ ꯐꯤꯁꯤꯗꯤ ꯌꯥꯝ ꯆꯥꯎꯔꯦ ꯍꯥꯏꯗꯤ ꯅꯥꯀꯟ ꯑꯃꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯕꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯈꯣꯛꯇꯣꯛꯄ ꯌꯨꯕꯤꯒꯨꯝꯕ ꯂꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯊꯝꯅꯕꯅꯤꯀꯣ ꯁꯤ ꯀꯩꯅꯣ ꯃꯊꯛꯁꯤꯗꯀꯣ ꯑꯗꯣ ꯉꯁꯥꯏ ꯌꯨꯕꯤꯁꯤꯗꯁꯨ ꯉꯁꯥꯏꯒꯤ ꯂꯪꯗꯣ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯁꯥꯏ ꯄꯥꯏꯈꯤꯕ ꯂꯪꯗꯣ ꯃꯥꯄꯜꯂꯛ ꯑꯃꯁꯨ ꯌꯦꯠꯄꯤꯌꯨꯀꯣ ꯁꯤꯗ ꯌꯨꯕꯤꯁꯤꯗ ꯍꯥꯏꯗꯤ ꯃꯥꯄꯜꯂꯛ ꯌꯦꯠꯂꯅꯤꯅꯀꯣ ꯑꯗꯨ ꯌꯦꯠꯂ ꯃꯇꯨꯡꯗ ꯌꯨꯕꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯟꯗꯨꯔ ꯅꯝꯕꯤꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯁ꯭ꯋꯥꯁꯇꯤꯛꯇꯣꯀꯣ ꯉꯁꯥꯏꯒꯤ ꯔꯦꯗ ꯀꯂꯔꯒꯤ ꯁ꯭ꯋꯥꯁꯇꯤꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯃ ꯇꯧꯕꯤꯔꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯐꯤꯁꯤꯅ ꯍꯥꯏꯗꯤ ꯐꯖꯅ ꯌꯣꯝꯁꯤꯟꯕꯤꯕ ꯌꯨꯕꯤꯁꯦ ꯍꯥꯏꯗꯤ ꯏꯁꯣꯔꯅꯦꯅ ꯈꯜꯂ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯤꯁꯦ ꯂꯥꯠꯇꯣꯏꯅꯦꯕ ꯆꯍꯤ ꯑꯃꯁꯦꯀꯣ ꯍꯥꯏꯗꯤ ꯃꯊꯪꯒꯤ ꯆꯍꯤ ꯐꯥꯎꯕꯗ ꯑꯗꯨꯃꯥꯏꯅ ꯂꯥꯠꯀꯗꯕ ꯑꯣꯏꯕꯅꯤꯅ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯐꯤ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯐꯤꯁꯦ ꯈꯤꯇꯪ ꯆꯥꯎꯔꯦꯀꯣ ꯑꯩꯅ ꯄꯥꯏꯁꯦꯀꯣ ꯈꯔ ꯄꯤꯛꯄ ꯑꯣꯏꯇꯥꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯈꯨꯖꯥꯏꯁꯤꯒꯤ ꯃꯈꯥꯁꯤꯗ ꯆꯦꯡꯁꯨ ꯈꯤꯇꯪ ꯍꯥꯞꯄꯤꯌꯨꯀꯣ ꯁꯤꯁꯦ ꯈꯨꯖꯥꯏꯁꯤꯒꯤ ꯃꯈꯥꯁꯤꯗ ꯆꯦꯡꯁꯨ ꯈꯤꯇꯪ ꯍꯥꯞꯄꯣ ꯑꯗꯨꯒ ꯆꯦꯡꯁꯤꯒꯤ ꯃꯊꯛꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯕꯤꯁꯦ ꯊꯝꯕꯤꯔꯅꯤꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯃꯥꯄꯟꯅꯤꯁꯤꯗꯤꯀꯣ ꯃꯥꯒꯤ ꯍꯩꯔꯨꯛ ꯀꯔꯤ ꯀꯔꯥ ꯑꯗꯨꯝ ꯑꯉꯝꯕ ꯅꯣꯡꯃꯒꯤ ꯇꯝꯕꯤꯌꯨꯀꯣ ꯑꯗꯣ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯤꯗꯤ ꯃꯩ ꯆꯪꯗꯕ ꯄꯣꯠꯀꯨꯝꯕ ꯀꯠꯁꯦꯕꯀꯣ ꯂꯩ ꯅꯨꯡ ꯀꯔꯤ ꯀꯔꯥ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯖꯕ ꯈꯣꯠꯆꯕ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯖꯅꯀꯣ ꯍꯥꯏꯗꯤ ꯁꯤꯃ ꯂꯩꯔꯅꯤ ꯑꯗꯨꯒ ꯂꯩ ꯀꯠꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯅꯀꯣ ꯏꯁꯥ ꯑꯄꯥꯝꯕ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯁꯤꯀꯣ ꯑꯗꯨꯒ ꯍꯩꯔꯨꯛꯁꯤꯅꯀꯣ ꯍꯩꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯤ ꯃꯉꯥ ꯍꯥꯏꯇꯥꯔꯦꯀꯣ ꯍꯩꯔꯝ ꯃꯉꯥꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯑꯩꯅ ꯃꯉꯥ ꯑꯃ ꯂꯧꯔꯒ ꯊꯝꯃꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯤ ꯍꯩꯔꯝ ꯀꯩꯅꯣ ꯃꯉꯥ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯃꯉꯥ ꯁꯣꯜꯂꯁꯦ ꯑꯍꯨꯝ ꯅꯠꯇ꯭ꯔꯒ ꯃꯉꯥ ꯀꯣ ꯌꯥꯔꯒꯗꯤ ꯃꯉꯥꯒꯨꯝꯕ ꯁꯣꯍꯟꯕꯤꯔꯣꯀꯣ ꯁꯤꯁꯤꯃ ꯀꯠꯂꯅꯤꯀꯣ ꯁꯤ ꯂꯣꯏ ꯂꯣꯏꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯊꯝꯈ꯭ꯔꯅꯤ ꯂꯩ ꯀꯠꯄ ꯈꯣꯠꯄ ꯑꯃ ꯑꯗꯨꯝꯕꯗꯤ ꯑꯩꯅ ꯇꯥꯛꯅꯤꯡꯉꯥꯏꯁꯨ ꯃꯆꯥ ꯀꯩꯁꯨ ꯑꯣꯏꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯂꯥꯁꯇ ꯃꯔꯨ ꯑꯣꯏꯕ ꯑꯃꯒ ꯑꯩ ꯍꯥꯏꯖꯔꯝꯒꯦꯀꯣ ꯂꯥꯁ ꯌꯔꯁꯨ ꯌꯥꯝ ꯇꯧꯕꯅꯦ ꯃꯌꯥꯝꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯁꯤ ꯃꯃꯥꯡꯗ ꯁꯦꯌꯔ ꯇꯧꯈꯤꯕꯗꯣ ꯑꯗꯨ ꯁꯤꯗ ꯑꯩꯅ ꯀꯝꯕꯤ ꯃꯆꯥ ꯑꯃꯈꯛꯇꯪ ꯑꯣꯔꯗꯔ ꯇꯧꯕꯅꯦꯀꯣ ꯀꯝꯕꯤꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯛꯇ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯌꯥꯎꯕꯗꯤ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯎꯄꯥꯏ ꯂꯩꯇꯕꯒꯤ
ꯀꯩꯅꯣꯗꯒꯤ ꯑꯣꯏꯅ ꯆꯦꯜꯂꯦꯀꯣ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯣꯏꯅ ꯆꯦꯜꯂꯦ ꯑꯗꯣ ꯗꯦꯜꯂꯤꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯕꯀꯣ ꯕ꯭ꯂꯤꯡꯀꯤꯠꯇ ꯂꯣꯏꯅ ꯌꯥꯎꯕꯅꯤꯀꯣ ꯕ꯭ꯂꯤꯡꯀꯤꯠꯇ ꯆꯦꯟꯒꯦꯔꯥ ꯀꯩꯅꯣ ꯇꯧꯒꯦꯔꯥꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯍꯥꯏꯗꯤ ꯂꯩꯕꯥꯛꯀꯤ ꯀꯝꯕꯤꯅꯤꯀꯣ ꯑꯩꯅ ꯁꯤꯗ ꯇꯧꯔꯤꯁꯦ ꯂꯩꯕꯥꯛꯀꯤ ꯀꯝꯕꯤꯁꯦ ꯍꯥꯏꯗꯤ ꯊꯤꯕ ꯈꯪꯗꯦꯅꯇ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯨꯅꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯀꯩꯅꯣꯗ ꯂꯩꯕ ꯑꯉꯥꯡꯉꯩ ꯀꯩꯅꯣ ꯂꯩꯔꯒꯗꯤ ꯆꯤꯅꯥꯎꯒꯨꯝꯕ ꯂꯩꯔꯒꯗꯤꯀꯣ ꯑꯗꯣ ꯆꯥꯟꯗꯤꯒꯔꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨ ꯂꯣꯏꯅ ꯐꯪꯒꯅꯤꯀꯣ ꯑꯩꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯊꯤꯔꯨꯗ꯭ꯔꯒꯁꯨ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤꯗꯤ ꯈꯤꯇꯪ ꯀꯝꯕꯤ ꯑꯆꯧꯕꯒꯨꯝꯕ ꯑꯗꯨꯝꯕꯗ ꯇꯧꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯁꯤ ꯂꯩꯔꯦꯀꯣ ꯂꯩꯕꯥꯛꯀꯤ ꯀꯝꯕꯤ ꯑꯃ ꯂꯩꯔꯦ ꯁꯤꯒꯤ ꯂꯩꯕꯥꯛꯀꯤ ꯀꯝꯕꯤꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯞꯇꯣꯏꯁꯦ ꯀꯩꯅꯣ ꯂꯩꯕꯥꯛ ꯍꯥꯞꯇꯣꯏꯅꯤꯀꯣ ꯂꯩꯕꯥꯛ ꯍꯥꯞꯄꯒ ꯑꯩꯈꯣꯏꯒꯤ ꯐꯧ ꯃꯔꯨꯀꯣ ꯐꯧ ꯃꯔꯨꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯍꯨꯟꯁꯦꯕ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯀꯣ ꯅꯨꯃꯤꯠ ꯃꯥꯄꯟꯅꯤꯁꯤꯗ ꯀꯌꯥꯝ ꯃꯌꯣꯟ ꯆꯣꯡꯉꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯦ ꯋꯥꯀꯠꯁꯦ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯥꯞꯆꯤꯟꯕꯤꯒꯅꯨ ꯏꯁꯤꯡ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯒ ꯆꯨꯠ ꯆꯨꯠ ꯂꯥꯎꯔꯒ ꯍꯥꯏꯗꯤ ꯍꯧꯒꯠꯄ ꯉꯝꯗꯕꯁꯨ ꯂꯩꯀꯣ ꯍꯥꯏꯗꯤ ꯆꯥꯡ ꯑꯃ ꯑꯩꯈꯣꯏꯅ ꯄꯣꯠ ꯊꯥꯕ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯈꯣꯠꯄ ꯃꯇꯝꯗ ꯁꯤ ꯀꯩꯅꯣ ꯇꯧꯋꯦꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯂꯩꯕꯥꯛ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯁꯤꯗ ꯉꯁꯥꯏ ꯁꯤ ꯂꯣꯏꯅꯃꯛ ꯍꯥꯞꯇꯣꯏ ꯅꯠꯇꯦꯀꯣ ꯈꯤꯇꯪ ꯈꯤꯇꯪꯅꯦꯅ ꯍꯥꯞꯇꯣꯏꯁꯦ ꯈꯔ ꯆꯥꯏꯔꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯤꯁꯦ ꯁꯤ ꯀꯩꯅꯣꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯣꯟ ꯀꯌꯥꯝ ꯆꯣꯡꯉꯛꯀꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦꯀꯣ ꯑꯗꯨꯒ ꯂꯥꯁꯀꯤ ꯂꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯃꯤꯠ ꯃꯥꯄꯟꯅꯤ ꯁꯨꯕꯗꯨꯗꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯀꯩꯅꯣꯝꯃ ꯏꯁꯥꯒꯤ ꯈꯨꯠꯅ ꯍꯧꯔꯒ ꯀꯠꯁꯦꯀꯣ ꯄꯣꯠ ꯑꯃ ꯑꯗꯣ ꯁꯤꯁꯤꯅ ꯁꯤ ꯇꯧꯕꯁꯦ ꯐꯩꯀꯣ ꯌꯥꯝꯅ ꯃꯍꯩ ꯌꯥꯝ ꯆꯥꯎꯋꯦꯀꯣ ꯑꯗꯣ ꯑꯩꯅ ꯅꯨꯃꯤꯠ ꯃꯥꯄꯟꯅꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯇꯧꯕꯤꯌꯣꯅ ꯍꯥꯏꯁꯦꯀꯣ ꯅꯨꯃꯤꯠ ꯃꯥꯄꯟꯅꯤ ꯁꯤꯁꯦ ꯂꯦꯡꯕ ꯌꯥꯗꯦ ꯑꯗꯣ ꯑꯇꯩ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯤ ꯃꯌꯣꯟ ꯆꯣꯡꯉꯛꯄ ꯈꯣꯠꯂꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯅꯨꯃꯤꯠ ꯃꯥꯄꯟꯅꯤ ꯃꯇꯨꯡꯗ ꯂꯣꯏꯅ ꯂꯪꯊꯣꯛꯈꯤꯗꯣꯏꯅꯦꯕ ꯂꯪꯊꯣꯛꯄ ꯍꯥꯏꯗꯤ ꯏꯁꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯈꯤꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯀꯝꯕꯤ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯒꯁꯨ ꯉꯁꯥꯏ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯨꯈ꯭ꯔꯤꯒꯨꯝꯕꯗ ꯇꯨꯔꯦꯜꯒꯨꯝꯕꯗ ꯀꯩꯒꯨꯝꯕꯗ ꯑꯗꯨꯃꯥꯏꯅ ꯊꯥꯗꯈ꯭ꯔꯅꯤꯀꯣ ꯑꯗꯨꯒ ꯑꯇꯩ ꯉꯁꯥꯏ ꯍꯩꯔꯨꯛ ꯐꯥꯔꯨꯛ ꯀꯠꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯨꯅ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯉꯁꯤꯒꯤ ꯑꯩꯅ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀꯤ ꯍꯥꯏꯗꯤ ꯍꯩꯔꯨꯛ 5 ꯀꯠꯄ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯀꯥꯏꯊꯣꯛꯑꯒ ꯑꯗꯨꯝ ꯆꯥꯕ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯁꯤꯅ ꯂꯦꯡꯗꯅ ꯊꯝꯃꯣ ꯆꯍꯤ ꯑꯃ ꯑꯇꯩ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯑꯩꯅ ꯀꯠꯄ ꯉꯝꯕ ꯑꯩꯒꯤ ꯅꯍꯥꯟꯈꯩ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯏꯁꯥꯒꯤ ꯃꯥꯏ ꯃꯈꯜ ꯑꯗꯨꯝ ꯂꯩꯖꯩꯅꯀꯣ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯅꯤꯌꯣꯝꯁꯦ ꯑꯇꯩꯗꯤ ꯏꯁꯥꯅ ꯑꯦꯗ ꯑꯣꯟ ꯇꯧꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯣꯏꯅꯃꯛ ꯍꯥꯞꯄ ꯌꯥꯏꯀꯣ ꯑꯗꯣ ꯃꯔꯨ ꯑꯣꯏꯕ ꯈꯔ ꯑꯩꯅ ꯑꯃ ꯑꯅꯤ ꯇꯥꯛꯑꯦꯀꯣ ꯍꯌꯦꯡꯒꯤꯗꯃꯛꯇ ꯑꯗꯣ ꯍꯌꯦꯡꯁꯦ ꯇꯧꯕꯤꯔꯣ ꯅꯨꯃꯤꯠ ꯃꯥꯄꯟꯅꯤꯁꯦꯀꯣ ꯌꯥꯔꯒꯗꯤ ꯅꯨꯃꯤꯠ ꯃꯥꯄꯟꯅꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯁꯥ ꯉꯥꯒꯨꯝꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯁꯟꯕꯤꯒꯅꯨꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯁꯤꯒꯤ 9 ꯗꯦꯖꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯁꯨꯝ ꯇꯧꯖꯕꯅꯤꯅ ꯍꯥꯏꯗꯤ ꯁꯥ ꯉꯥꯒꯨꯝꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯁꯟꯒꯅꯣ ꯍꯥꯏꯗꯤ ꯍꯣꯏ ꯉꯥꯔꯤ ꯀꯔꯤ ꯀꯔꯥ ꯍꯥꯏꯗꯤ ꯃꯩꯇꯩꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯑꯗꯨꯕꯨꯗꯤ ꯆꯥꯔꯅꯤꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯨꯝ ꯂꯩꯅꯀꯣ ꯌꯥꯔꯒꯗꯤ ꯌꯥꯔꯤꯉꯩ ꯑꯦꯕꯣꯏꯗ ꯇꯧꯕꯤꯌꯣ ꯅꯨꯃꯤꯠ ꯃꯥꯄꯟꯅꯤꯁꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯁꯣꯏꯗꯅꯀꯣ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯃꯌꯥꯝꯁꯨ ꯐꯅꯕꯒꯤꯗꯃꯛꯇꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯅꯕ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯅ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯉꯁꯥꯏꯒꯤ ꯃꯥꯏꯟꯗꯣ ꯑꯃꯔꯣꯝꯗ ꯍꯥꯏꯗꯤ ꯁꯣꯝꯗ ꯕꯤꯖꯤ ꯑꯣꯏꯍꯟꯈꯤꯕꯗꯨꯅ ꯐꯩꯅ ꯍꯥꯏꯗꯤ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛꯇ ꯐꯠꯇꯕ ꯋꯥꯈꯜ ꯁꯨꯝ ꯈꯜ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯀꯣ ꯑꯗꯣ ꯁꯤꯁꯤꯃꯁꯨ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯊꯦꯡꯛ ꯌꯨ